ꯁꯛꯈꯪꯗꯕꯁꯤꯡꯅ ꯂꯧꯇꯥꯡꯁꯪ ꯇꯔꯥ ꯑꯃꯗꯤ ꯒꯥꯔꯤ ꯈꯔ ꯃꯩ ꯊꯥꯔꯝꯂꯦ꯫ ꯅꯕꯦꯝꯕꯔꯒꯤ ꯑꯃꯗ ꯑꯌꯨꯛ ꯄꯨꯡ 12 ꯔꯣꯝ ꯇꯥꯔꯛꯄꯗ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤꯒꯤ ꯅ꯭ꯌꯨ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯣꯡꯂꯨꯡ ꯚꯤꯂꯦꯖ ꯑꯦꯔꯤꯌꯥꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯂꯧꯇꯥꯡꯁꯪ ꯇꯔꯥ ꯑꯃꯗꯤ ꯒꯥꯔꯤ ꯈꯔ ꯃꯩ ꯊꯥꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯀꯕꯨꯏ ꯐꯨꯔꯨꯞꯁꯤꯡꯅ ꯍꯥꯟꯅ ꯃꯈꯣꯝ ꯚꯤꯂꯦꯖ ꯍꯥꯏꯔꯝꯕꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯅꯧꯅ ꯁꯣꯡꯂꯨꯡ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯛꯂꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯑꯦꯔꯤꯌꯥꯗ ꯍꯧꯈꯤꯕ ꯆꯍꯤ ꯑꯃ ꯑꯅꯤ ꯑꯁꯤꯗ ꯎꯃꯪ ꯀꯣꯛꯊꯣꯛꯂꯒ ꯄꯣꯄꯤ ꯊꯥꯕ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯟ ꯑꯌꯨꯛ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯊꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯄꯣꯄꯤ ꯊꯥꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯍꯣꯏꯗꯣꯛꯂꯕ ꯃꯇꯨꯡꯗ ꯂꯧꯇꯥꯡꯁꯪ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯝꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯄꯣꯄꯤ ꯊꯥꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅ꯭ꯌꯨ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯅꯕ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯄꯣꯄꯤ ꯊꯥꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯁꯤꯡꯒꯤ ꯂꯝꯗ ꯕꯦꯁ ꯇꯧꯕ ꯂꯥꯜꯍꯧꯔꯨꯞ ꯑꯃꯗꯤ ꯅꯥꯒꯥ CSO ꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤꯁꯤꯡꯅ ꯎꯃꯪ ꯀꯣꯛꯊꯣꯛꯂꯒ ꯄꯣꯄꯤ ꯊꯥꯕ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯂꯦꯞꯅꯕ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯡ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ꯫ FNCC ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯗꯤꯒꯅꯤꯇꯤ ꯀꯩꯗꯧꯉꯩꯗꯁꯨ ꯁꯪꯇꯥꯏꯅꯕ ꯇꯧꯔꯣꯏ꯫ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕꯒꯤ ꯊꯧꯑꯣꯡ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯐꯨꯠꯍꯤꯜ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ FNCCꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯃꯃꯥꯡ ꯊꯥ ꯑꯣꯛꯇꯣꯕꯔ 18ꯗ GPRN NSC NIMꯒꯤ ꯑꯇꯣꯞꯀꯤ ꯂꯣꯟꯁꯔ TH ꯃꯨꯏꯕꯥ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯇ ꯂꯥꯛꯄꯒꯤ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯊꯦꯠꯄ ꯄꯣꯁꯇꯔ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯕꯒꯤ ꯊꯧꯗꯣꯛꯇꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯥꯒꯥ ꯄꯤꯄꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈꯤꯕꯁꯤꯡ ꯑꯗꯨ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯄꯥꯡꯗꯕ ꯊꯧꯑꯣꯡ ꯑꯁꯤ ꯅꯥꯒꯥ ꯃꯤꯌꯥꯝꯗ ꯁꯤꯡꯅꯕ ꯑꯃꯁꯨꯡ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯂꯣꯏꯅꯅ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯑꯁꯤꯒꯤ ꯀꯂꯦꯛꯇꯤꯚ ꯑꯥꯏꯗꯦꯟꯇꯤꯇꯤ, ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕꯕꯨ ꯁꯤꯡꯅꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯀꯩꯗꯧꯉꯩꯗ ꯈꯥꯡꯕ ꯂꯩꯕ ꯉꯝꯂꯣꯏ, ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯥꯒꯥ ꯄꯤꯄꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯨꯀꯤ CSO ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯗ ꯁꯤꯟꯅꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯀꯝꯃꯤꯇꯤ ꯑꯁꯤꯅꯁꯨ ꯆꯞ ꯆꯥꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯀꯅꯤ꯫ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯈꯣꯏ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ BS ꯑꯇꯦꯝꯒꯤ ꯋꯥꯍꯩꯅ ꯀꯨꯀꯤ ꯑꯃꯁꯨꯡ ꯖꯧꯃꯤꯒꯤ ꯃꯔꯛꯇ ꯅꯨꯡꯅꯥꯡꯕ ꯄꯣꯛꯅꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯍꯥꯏꯗꯅꯕ ꯖꯧꯒꯝꯅ ꯑꯇꯦꯝꯗ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ NSC NIMꯒꯤ ꯗꯤꯄꯨꯇꯤ ꯑꯇꯣꯞꯀꯤ ꯂꯣꯟꯁꯔ BS ꯑꯇꯦꯝꯅ ꯆꯨꯔꯆꯥꯟꯄꯨꯔ ꯈꯛꯇꯗ ꯀꯨꯀꯤꯁꯤꯡꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕꯗ ꯁꯧꯒꯠꯀꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤ ꯑꯃꯁꯨꯡ ꯖꯧꯃꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯊꯣꯛꯂꯦ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯖꯧꯒꯝ ꯇꯪꯚꯥꯜꯅ BS ꯑꯇꯦꯝꯗ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯖꯧꯒꯝ ꯇꯪꯚꯥꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ BS ꯑꯇꯦꯝꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯖꯧꯃꯤ ꯐꯨꯔꯨꯞꯇ ꯆꯥꯎꯅ ꯆꯤꯡꯅꯕꯒ ꯂꯣꯏꯅꯅ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯍꯜꯂꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯨꯛ ꯍꯟꯅ ꯐꯣꯡꯗꯣꯛꯂꯣꯏꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯔꯛꯄ ꯇꯥꯔꯕꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯋꯥ ꯉꯥꯡꯕ ꯌꯥꯗꯅꯕ ꯃꯆꯤꯟ ꯐꯣꯠꯆꯤꯟꯒꯅꯤ꯫ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟꯗꯒꯤꯗꯃꯛꯇ ꯃꯪꯂꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯍꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥꯁꯨ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ BS ꯑꯇꯦꯝꯅ ꯍꯥꯏꯈꯤ ꯀꯨꯝꯖꯥ 1968ꯒꯤ ꯄꯔꯤꯡꯗ ꯕꯔꯃꯥꯒꯤ ꯖꯦꯅꯔꯦꯜ ꯅꯦ ꯋꯤꯟꯅ ꯀꯨꯀꯤ 30,000 ꯇꯥꯟꯊꯣꯔꯛꯈꯤꯕ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ KNOꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ PS ꯁꯥꯎꯀꯦꯞꯅ ꯏꯕ ꯖꯔꯂꯦꯡꯉꯝ ꯍꯥꯏꯕ ꯂꯥꯏꯔꯤꯛꯇ
ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤ꯫ ꯀꯨꯝꯖꯥ 1940ꯒꯤ ꯄꯔꯤꯡꯗꯁꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯀꯨꯀꯤ 30,000 ꯇꯥꯟꯊꯣꯔꯛꯈꯤ꯫ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯗꯨ ꯆꯪꯖꯐꯝ ꯄꯤꯈꯤꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗꯇ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯒꯗꯕ ꯃꯑꯣꯡꯗ ꯏꯪꯇꯞꯄ ꯐꯤꯚꯝ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯁꯄꯔꯃꯩꯅ ꯁꯕ ꯗꯤꯕꯤꯖꯟꯅ ꯀꯣꯟꯕ ꯋꯥꯐꯣꯡ ꯚꯤꯂꯦꯖ ꯂꯨꯈꯨꯡꯃꯨꯟ ꯑꯦꯔꯤꯌꯥꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ZUFꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯤꯂꯣꯃꯤꯇꯔ 3,000 ꯁꯥꯡꯅ ꯂꯩꯕꯥꯛ ꯆꯦꯈꯥꯏꯔꯛꯇꯨꯅ ꯑꯥꯐ꯭ꯔꯤꯀꯥ ꯀꯟꯇꯤꯅꯦꯟꯠ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯔꯛꯄ ꯍꯧꯕ ꯎꯕꯗꯒꯤ ꯁꯥꯏꯟꯇꯤꯁ꯭ꯇꯁꯤꯡ ꯆꯥꯎꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯈ꯭ꯔꯦ꯫ ꯀꯤꯂꯣꯃꯤꯇꯔ 3,000 ꯁꯥꯡꯅ ꯂꯩꯕꯥꯛ ꯆꯦꯈꯥꯏꯔꯛꯇꯨꯅ ꯑꯥꯐ꯭ꯔꯤꯀꯥ ꯀꯟꯇꯤꯅꯦꯟꯠ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯔꯛꯄ ꯍꯧꯕ ꯎꯕꯗꯒꯤ ꯁꯥꯏꯟꯇꯤꯁ꯭ꯇꯁꯤꯡ ꯆꯥꯎꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯥꯐ꯭ꯔꯤꯀꯥ ꯀꯟꯇꯤꯅꯦꯟꯠꯇ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯖꯤꯑꯣꯂꯣꯖꯤꯀꯦꯜꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯁꯥꯏꯟꯇꯤꯁ꯭ꯇꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯑꯥꯐ꯭ꯔꯤꯀꯥ ꯀꯟꯇꯤꯅꯦꯟꯠꯇ ꯀꯤꯂꯣꯃꯤꯇꯔ 3,000 ꯁꯥꯡꯅ ꯂꯩꯕꯥꯛ ꯆꯦꯈꯥꯏꯔꯛꯇꯨꯅ ꯑꯆꯧꯕ ꯑꯍꯣꯕ ꯑꯃ ꯂꯩꯔꯛꯂꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯇꯦꯛꯇꯣꯅꯤꯛ ꯄ꯭ꯂꯦꯠ ꯀꯥꯏꯔꯛꯄꯅ ꯑꯣꯏꯍꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯐꯪꯅ ꯑꯥꯐ꯭ꯔꯤꯀꯥ ꯀꯟꯇꯤꯅꯦꯟꯠ ꯑꯅꯤ ꯊꯣꯛꯅ ꯆꯤꯡꯈꯥꯏꯔꯛꯄꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯁꯃꯨꯗ꯭ꯔ ꯑꯃꯁꯨ ꯁꯦꯝꯂꯛꯈ꯭ꯔꯦ꯫ ꯊꯧꯑꯣꯡ ꯑꯁꯤ ꯅꯣꯔꯊ ꯑꯥꯐ꯭ꯔꯤꯀꯥꯗ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯥꯛꯇꯔ ꯔꯣꯁꯥꯂꯤꯌꯥ ꯅꯣꯕꯦꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯣꯔꯊ ꯑꯥꯐ꯭ꯔꯤꯀꯥꯒꯤ ꯀꯟꯇꯤꯅꯦꯟꯠ ꯀꯥꯏꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯧꯕ ꯁꯃꯨꯗ꯭ꯔ ꯑꯃ ꯑꯃꯨꯛ ꯁꯦꯝꯂꯛꯈꯤꯕꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯒ꯭ꯔꯦꯠ ꯔꯤꯐꯠ ꯚꯦꯂꯤ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯊꯧꯑꯣꯡ ꯑꯁꯤ ꯆꯍꯤ ꯀ꯭ꯔꯣꯔ 2.5ꯀꯤ ꯃꯃꯥꯡꯗꯁꯨ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯊꯧꯑꯣꯡ ꯑꯗꯨꯅ ꯀꯦꯂꯤꯝꯟꯖꯥꯔꯣ ꯍꯥꯏꯅ ꯈꯪꯅꯕ ꯑꯆꯧꯕ ꯃꯩꯒꯤ ꯑꯃꯁꯨ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ꯫ ꯀꯤꯂꯣꯃꯤꯇꯔ 3,000 ꯁꯥꯡꯅ ꯂꯩꯕꯥꯛ ꯆꯦꯈꯥꯏꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯨꯡ ꯐꯥꯅ ꯂꯩꯕꯥꯛ ꯆꯦꯈꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯑꯆꯧꯕ ꯁꯃꯨꯗ꯭ꯔ ꯑꯃ ꯑꯣꯏꯈ꯭ꯔꯒꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯟꯖꯥꯅꯤꯌꯥ ꯐꯥꯎꯕ ꯍꯟꯗꯣꯛꯀꯗꯧꯔꯤꯕ ꯁꯃꯨꯗ꯭ꯔ ꯑꯁꯤꯗꯒꯤ ꯍꯣꯔꯟ ꯑꯣꯐ ꯑꯥꯐ꯭ꯔꯤꯀꯥ ꯑꯆꯧꯕ ꯑꯥꯏꯂꯦꯟꯗ ꯑꯃꯒꯤ ꯁꯛꯂꯣꯟ ꯑꯣꯏꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ 2005ꯗ ꯏꯊꯤꯑꯣꯄꯤꯌꯥꯗ ꯍꯥꯈꯤꯕ ꯌꯨꯍꯥꯔ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯅꯨꯡꯗ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 50ꯃꯨꯛ ꯁꯥꯡꯅ ꯂꯩꯕꯥꯛ ꯆꯦꯈꯥꯏꯔꯛꯈꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯊꯣꯛꯄꯗ ꯆꯍꯤ ꯀꯌꯥ ꯆꯪꯏ, ꯑꯗꯨꯕꯨ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯅꯨꯡꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯉꯥꯛꯅ ꯐꯥꯒꯠꯂꯛꯈꯤꯕ ꯀ꯭ꯔꯣꯔ ꯑꯃ ꯍꯦꯟꯕꯒꯤ ꯌꯨꯁꯤꯡ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤ ꯊꯥꯗꯒꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯐꯥꯒꯠꯂꯛꯈꯤꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,12,00,000ꯔꯣꯝꯒꯤ ꯁꯦꯟꯐꯝ ꯑꯣꯏꯒꯗꯕ ꯐꯣꯔꯦꯟ ꯂꯤꯀꯔ ꯌꯥꯎꯅ ꯌꯨ ꯂꯤꯇꯔ 51,883 ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯌꯨꯁꯤꯡ ꯑꯗꯨ ꯂꯩꯉꯥꯛꯀꯤ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯀꯃꯤꯁꯅꯔ ꯍꯨꯌꯣꯡ ꯋꯣꯡꯁꯪ ꯑꯃꯁꯨꯡ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯑꯦꯁꯄꯤ ꯊꯤꯡꯕꯥꯏꯖꯝ ꯕꯨꯁꯂꯤ ꯈꯨꯃꯟꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯀꯦꯝꯄꯁꯇ JCB ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯌꯨꯁꯤꯡ ꯃꯥꯡꯍꯟꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯦꯁꯄꯤ ꯊꯤꯡꯕꯥꯏꯖꯝ ꯕꯨꯁꯂꯤ ꯈꯨꯃꯟꯅ ꯍꯥꯏ ꯉꯔꯥꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯜꯂꯤꯕ ꯌꯨꯁꯤꯡ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤ ꯊꯥꯗꯒꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯌꯣꯜꯂꯝꯕ ꯑꯃꯗꯤ ꯄꯨꯔꯝꯕꯗꯒꯤ ꯐꯥꯒꯠꯂꯛꯈꯤꯕ ꯌꯨꯁꯤꯡꯅꯤ꯫ ꯃꯈꯥ ꯇꯥꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯌꯨ ꯌꯣꯜꯂꯝꯕ ꯑꯃꯗꯤ ꯄꯨꯔꯝꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯗ꯭ꯔꯥꯏꯚ ꯆꯠꯊꯗꯨꯅ ꯐꯥꯒꯠꯈꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯂꯩꯕꯅ ꯆꯍꯤꯁꯤꯒꯤ ꯀꯨꯠ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯀꯨꯀꯤꯖꯣꯁꯤꯡ ꯆꯥꯎꯅ ꯅꯤꯡꯕ ꯀꯥꯏꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯕꯦꯝꯕꯔ 1ꯗ ꯆꯤꯟ-ꯀꯨꯀꯤ ꯃꯤꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯀꯨꯠ ꯐꯦꯁꯇꯤꯚꯦꯜ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯕ ꯑꯁꯤꯒꯤꯗꯃꯛꯇ ꯀꯨꯀꯤꯖꯣꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯎꯅ ꯅꯤꯡꯕ ꯀꯥꯏꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯄꯒ ꯃꯔꯤ ꯂꯩꯅꯕ ꯀꯨꯀꯤꯖꯣꯁꯤꯡꯅ ꯃꯈꯣꯏꯒꯤ ꯅꯥꯠꯀꯤ ꯆꯠꯅꯕꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯌꯨꯅꯤꯇꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯨꯠ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤꯖꯣꯒꯤ ꯐꯦꯃꯤꯂꯤ ꯀꯌꯥ ꯑꯋꯥ ꯑꯅꯥ ꯃꯥꯌꯣꯛꯅꯗꯨꯅ ꯍꯧꯖꯤꯛꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯁꯣꯂꯤꯗꯥꯔꯤꯇꯤ ꯎꯠꯄ ꯑꯣꯏꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯨꯀꯤꯖꯣꯁꯤꯡꯅ ꯀꯨꯠ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯇꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯒꯤꯟꯖꯥ ꯕꯨꯑꯥꯜꯖꯣꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯣꯂꯨꯁꯟ ꯈꯔ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯨꯠ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ
ꯄꯥꯡꯊꯣꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯂꯦꯖꯤꯁꯂꯦꯆꯔ ꯂꯩꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯃꯑꯣꯡꯗ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯤꯁꯤꯜ ꯑꯃ ꯄꯨꯔꯛꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ NSCNIMꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯄꯣꯁꯇꯔ ꯁꯦꯒꯥꯏꯔꯝꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯀꯣꯇꯨ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯥꯏꯂꯤꯈꯨꯜꯗ NSCNIMꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯄꯣꯁꯇꯔ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯁꯦꯒꯥꯏꯔꯝꯕ ꯑꯃꯗꯤ ꯕꯣꯝꯕꯨꯂꯥꯅꯆꯤꯡꯕ ꯊꯥꯈꯤ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯀꯝꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯎꯠꯂꯛꯂꯤ꯫ ꯀꯣꯇꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ NPOꯅ ꯉꯔꯥꯡ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯑꯜꯇꯤꯃꯦꯇꯝ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ NPOꯅ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗ ꯀꯣꯇꯨꯗꯁꯨ ꯆꯞ ꯆꯥꯅ ꯐꯥꯎꯏ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ CSOꯁꯤꯡꯅ ꯀꯨꯀꯤ ꯖꯣ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯃꯑꯣꯡꯗ ꯃꯔꯝ ꯆꯥꯗꯕ ꯀꯝꯃꯨꯅꯦꯜꯒꯤ ꯏꯔꯥꯡ ꯁꯥꯒꯠꯄꯤꯒꯅꯨ꯫ ꯂꯝꯗꯝ ꯑꯁꯤꯗ ꯀꯨꯀꯤ ꯖꯣ ꯃꯤꯌꯥꯝꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗ ꯀꯨꯝꯃꯩ ꯍꯔꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯕꯣꯝꯕꯨꯂꯥ ꯊꯥꯕꯅꯆꯤꯡꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯊꯤꯡꯕ ꯊꯝꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯐꯣꯇꯣ ꯁꯦꯒꯥꯏꯕ ꯅꯠꯇ꯭ꯔꯒ ꯃꯥꯡ ꯇꯥꯛꯍꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇ ꯐꯪꯒꯗꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ LPOꯅꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯊꯧꯑꯣꯡꯁꯤꯡ ꯅꯠꯇ꯭ꯔꯒ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯐꯝꯗ ꯊꯥꯖꯕꯤꯒꯅꯨ꯫ ꯃꯁꯤꯅ ꯔꯤꯖꯟ ꯑꯁꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯁꯤꯗ ꯑꯀꯥꯏꯕ ꯄꯤꯔꯛꯄ ꯌꯥꯏ꯫ ꯌꯥꯔꯤꯕꯃꯈꯩ ꯑꯆꯨꯝ ꯑꯔꯥꯟ ꯍꯥꯟꯅ ꯈꯪꯗꯣꯛꯄꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯕꯗ ꯀꯝꯃꯤꯇꯤ ꯑꯁꯤꯅ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯅꯁꯨ ꯀꯣꯇꯨꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ PR ꯂꯧꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤ RSSꯀꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗꯒꯤ ꯍꯧꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯊꯝꯗꯨꯅ ꯄ꯭ꯔꯦꯁꯇ ꯔꯨꯜ ꯊꯝꯂꯤꯕ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯏꯂꯦꯛꯇꯦꯗ ꯃꯦꯝꯕꯔꯁꯤꯡꯅ ꯁꯦꯝꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤ RSSꯀꯤꯁꯨ ꯑꯄꯥꯝꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 30ꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯖꯕꯜꯄꯨꯔꯗ ꯄꯥꯡꯊꯣꯛꯈꯤꯕ RSSꯀꯤ ꯑꯈꯤꯜ ꯚꯥꯔꯇꯤꯌꯥ ꯀꯂꯌꯀꯥꯔꯤ ꯃꯟꯗꯜ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ RSSꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯇꯤꯌꯥ ꯍꯣꯁꯥꯕꯂꯦꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ RSSꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯇꯤꯌꯥ ꯍꯣꯁꯥꯕꯂꯦꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯉꯁꯤꯗꯤ ꯇꯞꯅ ꯇꯞꯅ ꯏꯪ ꯇꯞꯄꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯆꯠꯇꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯏꯂꯦꯛꯇꯦꯗ ꯃꯦꯝꯕꯔꯁꯤꯡꯅ ꯁꯦꯝꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯗ RSSꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯧꯒꯠꯂꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯅꯧꯍꯧꯅꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯇꯦꯜꯂꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯔꯦꯞꯄ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯒꯅꯤ ꯍꯥꯏꯕ RSSꯀꯤ ꯃꯐꯝꯗ ꯌꯥꯝꯅ ꯆꯥꯎꯅ ꯊꯥꯖꯕ ꯂꯩ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯀꯤ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯀꯣꯂꯦꯖꯁꯤꯡꯗ ꯃꯍꯩ ꯇꯝꯂꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯉꯁꯤꯗꯤ ꯗ꯭ꯔꯒ ꯑꯦꯗꯤꯛꯁꯟ ꯆꯩꯊꯦꯡ ꯑꯃ ꯄꯥꯛ ꯆꯥꯎꯅ ꯂꯥꯏꯅꯥ ꯑꯃꯒꯨꯝ ꯁꯟꯗꯣꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯣꯡꯊꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯛꯂꯕꯁꯨ ꯈꯨꯟꯅꯥꯏ ꯑꯁꯤꯗꯗꯤ ꯗ꯭ꯔꯒꯄꯨ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯊꯦꯡꯅꯃꯤꯟꯅꯕꯃꯊꯧ ꯇꯥꯏ꯫ RSSꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯗ꯭ꯔꯒꯇꯒꯤ ꯂꯥꯞꯊꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯀ꯭ꯋꯥꯔꯇꯔꯗ ꯂꯩꯔꯤꯕ IDPꯁꯤꯡ ꯀ꯭ꯋꯥꯔꯇꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯔꯗꯔ ꯈꯨꯗꯛꯇ ꯍꯟꯗꯣꯛꯄꯤꯌꯨ꯫ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯋꯦꯁtkꯤ ꯂꯥꯡꯒꯣꯜ ꯒꯦꯝ ꯚꯤꯂꯦꯖ ꯖꯣꯟ ꯅꯝꯕꯔ 1, ꯖꯣꯟ 2, ꯖꯣꯟ 3 ꯑꯃꯁꯨꯡ ꯖꯣꯟ 4ꯗ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯀ꯭ꯋꯥꯔꯇꯔꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯔꯤꯕ IDPꯁꯤꯡꯕꯨ ꯑꯀꯛꯅꯕ ꯃꯇꯝ ꯄꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯈꯨꯗꯛꯇ ꯍꯟꯗꯣꯛꯄꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯑꯁꯤ IDPꯁꯤꯡ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯉꯁꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ IDPꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯨꯇꯨꯝ
ꯌꯣꯏꯍꯦꯟꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯌꯨꯝ ꯃꯀꯩ ꯇꯨꯝꯅ ꯃꯩ ꯊꯥꯈꯤꯕꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯋꯥꯅ ꯂꯩꯔꯤꯕ IDPꯁꯤꯡꯕꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯃꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯡꯃꯗꯅꯤ꯫ IDPꯁꯤꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯒꯦ꯫ ꯁꯔꯀꯥꯔꯅ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯌꯨ꯫ ꯃꯗꯨ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯒꯚꯔꯟꯃꯦꯟꯠ ꯀ꯭ꯋꯥꯔꯇꯔꯗ ꯂꯩꯔꯤꯕ IDPꯁꯤꯡ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯈꯤꯕ ꯆꯍꯤ 2ꯔꯣꯝ ꯑꯁꯤ ꯂꯥꯡꯒꯣꯜꯒꯤ ꯒꯚꯔꯟꯃꯦꯟꯠ ꯀ꯭ꯋꯥꯔꯇꯔ ꯑꯁꯤꯗ IDP ꯐꯦꯃꯤꯂꯤ ꯆꯅꯤꯔꯣꯝ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯔꯒꯦ ꯍꯥꯏꯅ ꯁꯔꯀꯥꯔꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯃꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯄꯔꯃꯅꯦꯟꯠ ꯑꯣꯏꯅ ꯈꯨꯟꯗꯥ ꯂꯩꯇꯥꯅꯕ ꯃꯐꯝ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯨ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ IDPꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯅꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ DCꯒ ꯎꯅꯅꯕ ꯍꯣꯠꯅꯔꯕꯁꯨ DCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯀ꯭ꯋꯥꯔꯇꯔꯗꯒꯤ ꯅꯝꯗꯨꯅ ꯍꯣꯡꯗꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯏꯝꯐꯥꯜ ꯋꯦꯁꯀꯤ DC ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ DGPꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯐꯣꯔꯃꯦꯜ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯣꯐꯤꯁꯁꯤꯡ ꯑꯁꯤꯗꯒꯤ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤ꯫ ꯂꯣꯏꯅꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯖꯕ ꯑꯃꯠꯇ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯃꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠ ꯀ꯭ꯋꯥꯔꯇꯔ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯝꯗꯝ ꯑꯗꯨꯗ ꯍꯟꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯌꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯇꯝ ꯈꯔꯅꯤꯒꯤ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯒꯦ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯁꯔꯀꯥꯔꯒꯤ ꯊꯧꯑꯣꯡꯕꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯗ IDP ꯑꯃꯗ ꯂꯨꯄꯥ ꯃꯔꯐꯨ ꯈꯛ ꯄꯤꯕ ꯑꯁꯤꯅ ꯄꯨꯟꯁꯤ ꯍꯤꯡꯕ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯂꯤꯕ ꯆꯩꯔꯛꯇ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ IDPꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯃꯇꯝ ꯆꯥꯗꯕ ꯁꯔꯀꯥꯔꯒꯤ ꯈꯣꯡꯊꯥꯡꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯣꯔꯗꯔ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯈꯤ꯫ ꯇꯥꯟꯖꯥꯅꯤꯌꯥꯒꯤ ꯃꯤꯈꯜ ꯃꯇꯨꯡꯗ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 800 ꯁꯤꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯅꯤꯌꯥꯗ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯔꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 800 ꯁꯤꯔꯦ ꯍꯥꯏꯅ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯏꯟꯇꯔꯅꯦꯠꯀꯤ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯃꯔꯝꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯅꯗꯤ ꯃꯤꯑꯣꯏ 800 ꯍꯦꯟꯅ ꯁꯤꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯃꯤꯌꯥ ꯁꯨꯂꯨꯍ ꯍꯥꯁꯟꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯐꯥꯖꯤꯟꯗꯨꯅ ꯖꯦꯜꯗ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯃꯤꯔꯦꯞ ꯑꯣꯏꯕ ꯌꯥꯍꯟꯈꯤꯗꯦ ꯍꯥꯏꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯥꯜ ꯁꯤꯔꯤ꯫ ꯃꯍꯥꯛꯀꯤ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯗꯔꯗꯦꯁ ꯁꯂꯥꯝ ꯑꯃꯗꯤ ꯁꯤꯇꯤꯁꯤꯡꯗ ꯏꯍꯧ ꯍꯧꯔꯛꯄꯒ ꯂꯣꯏꯅꯅ ꯁꯨꯂꯤꯞ ꯑꯃꯗꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯏꯟꯇꯔꯅꯦꯠ ꯁꯠ ꯗꯥꯎꯟ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯀꯥꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯊꯝꯖꯤꯟꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅꯕ ꯈꯪꯍꯟꯈꯤ꯫ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯚꯦꯡꯀꯇꯦꯁ꯭ꯋꯔ ꯇꯦꯝꯄꯜꯗ ꯃꯤꯌꯥꯝ ꯅꯦꯠꯁꯤꯟꯅꯕꯗ ꯃꯤꯑꯣꯏ 9 ꯁꯤꯔꯦ꯫ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯁꯤꯕꯀꯥꯀ꯭ꯔꯨꯝꯗ ꯂꯩꯕ ꯚꯦꯡꯀꯇꯦꯁ꯭ꯋꯔ ꯇꯦꯝꯄꯜꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯃꯤꯌꯥꯝ ꯅꯦꯠꯁꯤꯟꯅꯕꯗ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯅ ꯅꯝꯅ ꯃꯤꯑꯣꯏ 9 ꯁꯤꯔꯦ꯫ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯤꯕ ꯑꯦꯀꯥꯗꯦꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯃꯤꯌꯥꯝ ꯅꯦꯠꯁꯤꯟꯅꯕꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯤꯈꯤꯕꯅꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯅꯈꯤ꯫ ꯂꯥꯏꯁꯪ ꯑꯗꯨꯗ ꯆꯪꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯤꯌꯥꯝ ꯅꯦꯠꯁꯤꯟꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯍꯥꯟ ꯑꯀꯣꯟ ꯑꯣꯏꯅ ꯂꯥꯏꯁꯪ ꯑꯗꯨꯗ ꯆꯪꯍꯟꯈꯤ꯫ ꯃꯔꯛꯁꯤꯗ ꯚꯦꯡꯀꯇꯦꯁ꯭ꯋꯔ ꯇꯦꯝꯄꯜꯗ ꯃꯤꯌꯥꯝ ꯅꯦꯠꯁꯤꯟꯅꯕꯗ ꯃꯤꯑꯣꯏ 9 ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯆꯟꯗ꯭ꯔ ꯕꯥꯕꯨ ꯅꯥꯏꯗꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫